ꯀꯥꯎꯕ ꯉꯝꯗꯕꯁꯦ ꯃꯥꯁꯦ ꯃꯃꯥ ꯃꯄꯥ ꯄꯦꯔꯦꯟꯁꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯋꯤ ꯃꯥꯅ ꯃꯥ ꯁꯤꯔꯀꯥꯟꯗ ꯃꯤꯁꯦ ꯄꯨꯡ ꯀꯩꯅꯣꯐꯧꯁꯦ ꯃꯤꯠꯁꯦ ꯍꯤꯡꯉꯒ ꯂꯩ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯁꯤꯔꯀꯥꯟꯗ ꯃꯤꯁꯦ ꯂꯣꯏ ꯃꯩ ꯊꯥꯗꯣꯛꯅꯗ꯭ꯔꯥ ꯃꯩ ꯊꯥꯗꯣꯛꯑ ꯂꯣꯏ ꯃꯥꯡꯒꯤ ꯍꯌꯦꯡ ꯑꯩ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧ ꯇꯥꯔꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯎꯕ ꯄꯤꯕ ꯌꯥꯕ ꯑꯣꯔꯒꯥꯟ ꯃꯌꯥꯝꯁꯦ ꯗꯣꯅꯦꯠ ꯇꯧꯕ ꯄꯥꯝꯃꯦꯅ ꯃꯥꯁꯤꯅ ꯍꯥꯏꯌꯦꯕ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯔꯗꯤ ꯃꯥꯁꯦ ꯌꯥꯝ ꯀ꯭ꯌꯨꯔꯤꯌꯁ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯇꯣꯄꯤꯛ ꯑꯃꯗ ꯈꯪꯅꯕ ꯌꯥꯝ ꯗꯤꯇꯦꯜ ꯑꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯕ ꯃꯥꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯥꯏ ꯌꯦꯛꯄꯁꯦ ꯌꯥꯝ ꯍꯩꯕꯗꯤ ꯑꯣꯏꯗꯦꯕꯀꯣ ꯂꯥꯏ ꯌꯦꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯔꯤꯅꯥ ꯑꯁꯦ ꯀꯤꯗꯅꯤ ꯑꯃꯁꯨꯡ ꯑꯥꯏ ꯃꯤꯠ ꯑꯅꯤ ꯗꯣꯅꯦꯠ ꯇꯧꯈꯤꯕꯁꯦ 2024ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 3ꯗ ꯃꯥꯁꯦ ꯑꯣꯔꯒꯥꯟ ꯗꯣꯅꯦꯠ ꯇꯧꯔꯝꯃꯦ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯆꯧꯕ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯐꯥꯎꯔꯒ ꯕ꯭ꯔꯦꯟ ꯌꯧꯒꯗꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯚꯦꯟꯁꯦ ꯀꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯉꯥꯡꯁꯦ ꯈꯔꯗꯤ ꯂꯨꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯁꯤꯡꯂꯤ ꯇꯠꯄ ꯀꯣꯛ ꯇꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯂꯩꯕꯁꯤꯗ ꯃꯣꯏꯅ ꯕ꯭ꯔꯦꯟ ꯗꯦꯗ ꯑꯣꯏꯔꯦꯅ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯅ ꯊꯥꯖꯗꯦ ꯍꯥꯏꯕ ꯑꯩ ꯏꯆꯥꯗꯣ ꯊꯥꯖꯗꯦ ꯑꯗꯨꯏꯗꯤ ꯑꯩ ꯑꯃꯨꯛꯇ ꯆꯪꯒꯦ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯉꯒ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯆꯪꯉꯨ ꯂꯥꯛꯑꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦꯕ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯆꯪꯉꯒ ꯑꯩꯅ ꯃꯈꯣꯡꯁꯤꯗ ꯄꯥꯏꯕ ꯃꯇꯝꯗ ꯃꯥꯏ ꯃꯈꯣꯡꯁꯤ ꯂꯦꯡꯉꯦꯕ ꯁꯤꯒꯤ ꯄꯥꯝꯕꯣꯝ ꯆꯤꯛꯄꯗꯤ ꯂꯦꯡꯗꯦ ꯁꯤ ꯆꯤꯛꯄ ꯂꯦꯡꯗꯦ ꯈꯣꯡꯗꯦ ꯄꯥꯏꯔꯗꯤ ꯑꯗꯨꯝ ꯂꯦꯡꯕ ꯑꯩꯅ ꯗꯣꯛꯇꯔ ꯈꯣꯡ ꯄꯥꯏꯕꯗꯤ ꯂꯦꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯅ ꯕ꯭ꯔꯦꯟ ꯗꯦꯗ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯇꯦꯁ ꯑꯃ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯥꯁꯤ ꯃꯃꯥꯡꯗꯁꯨ ꯕꯕꯥ ꯃꯃꯥ ꯑꯩ ꯁꯨꯃꯥꯏꯅ ꯅꯥꯏ ꯑꯩ ꯁꯤꯗ ꯅꯥꯏꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯁꯨ ꯂꯩꯇꯕ ꯑꯗꯣ ꯗꯥꯛꯇꯔ ꯒꯧꯇꯝꯅ ꯁꯤꯖꯗ ꯑꯔꯣꯏꯕꯗ ꯍꯥꯏꯁꯤ ꯁꯨꯃꯥꯏꯅ ꯁꯤꯕꯗ ꯑꯉꯥꯡ ꯀꯣ 100 ꯃꯣꯏꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ ꯃꯇꯝꯗ ꯃꯣꯏ ꯐꯥꯏꯟꯗꯤꯡꯗ ꯑꯉꯥꯡ 3-4 ꯈꯛꯇꯅꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯀꯩꯅꯣꯅꯦ ꯍꯥꯏ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯗꯨꯝ ꯍꯪꯉꯦ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯌꯥꯔꯣꯏ ꯍꯥꯏ ꯕ꯭ꯔꯦꯟ ꯗꯦꯗ ꯑꯣꯏꯔꯦꯅ ꯍꯥꯏꯔꯦ ꯁ꯭ꯀꯨꯜꯗ ꯗ꯭ꯔꯣꯞ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯍꯔꯥꯎ ꯁ꯭ꯀꯨꯜ ꯆꯪꯈꯤꯕ ꯍꯜꯂꯛꯄꯒꯤ ꯑꯩꯅ ꯑꯃꯨꯛ ꯄꯤꯛ ꯑꯞ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯥꯁꯤꯅ ꯑꯃꯨꯛ ꯈ꯭ꯋꯥꯏ ꯄꯥꯁꯇ ꯍꯪꯗꯣꯏꯁꯦ ꯃꯃꯥ ꯂꯩꯍꯧꯕ ꯍꯪꯅꯦꯕ ꯅꯣꯡꯃ ꯃꯥꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄ ꯄꯨꯡ 1ꯗ ꯁ꯭ꯀꯨꯜ ꯊꯥꯕ ꯑꯩꯁꯤꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄꯗꯒꯤ ꯄꯨꯡ 3 ꯇꯥꯔꯒ ꯈꯪꯅꯤꯡ-ꯅꯤꯡꯁꯤꯡꯉꯛꯇ ꯆꯠꯂꯦ मासे मथन लेपगने अदा क्वेश्चन तौर मान बाबा नंग का चलुगे अदा थबम सुमाय चथौरेने हाइको अदो ममादी लेहौब्रांगी अमुसु मान अदु माइ काउ माइ इमुन नुगाइ आ साउदे yam chahi nong na mana adugi yam thokna phana adugi wakhal chen base angang amoina moi angang amana dumaina tawrakpa haise moi adugumba older generation oigera younger generation oigera animak ta loina mak hena thongna hapra haina khale yamna yani angang na khlam to es yam right time ni sidi yam phaba thabung ne ai khudak ta lawi decision du no ko ai gi nupi na ha ko mtan do ai yes ne ba ai nam tan मोहन फाउंडेशन का थेंगनारगा सिजदा मोय मोहन फाउंडेशन का तौरगा लेरमेबा अदि मोयना वारी सारेबको डोनेशन जे ऑर्गन डोनेशन तौबसे यामना मरु ओइबा थबा अमनी मसी तौदबा यादि हाइबगी वखलोंदो अदु आई चेलहनिंगेना आइना आइगी साइडदि हाइजनि आइना पोक्चरगासु सिगिबा आइगी इसा खरिना दो मामा आइना बोक्तो थागतपदा हाइनिंगाइ कनो तौदना लई हाइना लौनिंगे मरमदि कइनो द मागी वखलोंदो पिंगाइना माना सही 3 सुरिंगाइदा मी अनिगी हाइदी मी अममम ममित पुरा उदन लेबदो मी अनि मांगोदगी अनि लौथोगा अनि कनगनी किडनी जे नाम खतने हिंगबा याय नाम हिंगनबा याय नाम अमा हापगा मी अमदि हिंगनी नाम अमदा हापगा हिंगनी अदुदी मा अमदगी कल्लिबसे मी मरी नत्रा खितंग मयाम सिंजी एवार ओइबसु वाटपनि नको मसी तुंगददी सगी एवार ओइबसे थादोक पिरगा डोनर तौबा हेबसे क्वाइदगी फबनियाना आइगी साइडदि हाइजगी